ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯩꯒꯤ ꯃꯀꯣꯟꯗ ꯂꯝꯍꯨꯏꯅ ꯃꯆꯥ ꯄꯣꯛꯁꯤꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯎꯃꯪ ꯑꯃꯗ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯂꯩꯔꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯃꯆꯥ ꯄꯣꯛꯀꯗꯕ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕꯗ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕꯗ "ꯍꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯏꯀꯨꯝ-ꯏꯊꯥ ꯁꯨꯔꯦ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯣꯏ ꯂꯥꯡꯗꯨꯅꯇ ꯂꯩꯕꯅ ꯏꯀꯣꯜ ꯑꯃꯠꯇꯁꯨ ꯁꯥꯕꯤꯗꯦ꯫ ꯀꯗꯥꯏꯗ ꯏꯆꯥ ꯄꯣꯛꯀꯗꯧꯔꯤꯕꯅꯣ?" ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯂꯥꯕꯅ "ꯄꯦꯃꯥ, ꯀꯔꯤꯒꯤ ꯋꯥꯕꯅꯣ? ꯑꯩ ꯂꯩꯔꯤ" ꯍꯥꯏꯅ ꯊꯧꯅꯥ ꯐꯅ ꯈꯨꯝꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯊꯥꯖꯔꯗꯨꯅ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯂꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯄꯗ ꯂꯝꯍꯥꯡ ꯑꯃꯗ ꯆꯥꯎꯔꯕ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯑꯀꯟꯕ ꯃꯋꯨꯟꯅ ꯀꯨꯞꯁꯤꯟꯈꯤꯕꯅ ꯈꯨꯖꯤꯟꯅ ꯁꯦꯠꯇꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯆꯥꯕ ꯉꯝꯗꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯃꯅꯤꯡꯒꯣꯡꯒꯤ ꯑꯊꯣꯠꯄ ꯑꯗꯨꯗ ꯂꯪꯖꯥ ꯃꯌꯥꯝꯅ ꯍꯣꯒꯥꯏꯗꯨꯅ ꯆꯥꯕꯒꯤ ꯃꯅꯤꯡꯒꯣꯡꯗꯨ ꯍꯣꯇ꯭ꯔꯣꯡ ꯍꯣꯔꯤꯕꯗꯨ ꯎꯕꯗ ꯂꯝꯍꯨꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯪꯖꯥ ꯃꯌꯥꯝꯗꯨ ꯇꯥꯟꯊꯣꯛꯇꯨꯅ ꯁꯥꯃꯨꯒꯤ ꯑꯍꯣꯕ ꯃꯅꯤꯡꯒꯣꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯆꯥꯔꯝꯕꯗꯒꯤ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯥꯕꯗ ꯍꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯕꯨꯛ ꯊꯟꯅꯅꯕ ꯆꯥꯔꯒꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁ ꯃꯥꯡꯈ꯭ꯔꯦ ꯊꯤꯔꯛꯄ ꯃꯅꯥꯏꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏꯅ ꯁꯤꯔꯤꯕ ꯁꯥꯃꯨ ꯌꯥꯏꯁꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯁꯥꯃꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯑꯗꯨꯅ ꯁꯥꯃꯨ ꯁꯥꯗꯨꯅ ꯂꯥꯎꯔꯛꯏ, "ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ, ꯊꯥꯉꯩ ꯁꯦꯡꯅ ꯁꯤꯕꯗꯤ ꯅꯠꯇꯦ꯫" ꯁꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯆꯞ ꯆꯞ ꯂꯦꯞꯄꯤ, ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯗꯦ꯫ "ꯑꯩ ꯆꯥꯔꯛꯇꯕ ꯃꯇꯝ ꯀꯨꯏꯗꯨꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯍꯟꯗꯣꯛꯈ꯭ꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯒ ꯍꯧꯒꯠꯀꯦ꯫ ꯑꯩꯅ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯍꯧꯒꯠꯂꯛꯄꯗ ꯏꯗꯣꯝꯗ ꯉꯥꯛꯆꯕ ꯉꯝꯗꯗꯨꯅ ꯅꯈꯣꯏꯗ ꯅꯟꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝ ꯁꯤꯒꯅꯤ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯗꯨ ꯂꯥꯞꯅ ꯍꯟꯗꯣꯛꯅꯔꯒ ꯄꯣꯊꯥꯗꯨꯅ ꯂꯩꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯝꯍꯨꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯁꯥꯃꯨ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯌꯥꯡꯅ ꯆꯦꯜꯂꯤ꯫ ꯁꯥꯃꯨꯒꯤ ꯃꯅꯤꯡꯒꯣꯡꯗꯒꯤ ꯁꯥ ꯃꯌꯥꯝ ꯊꯣꯔꯛꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨ ꯉꯛꯇꯨꯅ ꯇꯥꯅꯔꯛꯂꯦ꯫ ꯂꯝꯍꯨꯏꯗꯨ ꯆꯦꯟꯐꯝ ꯈꯪꯗꯗꯨꯅ ꯑꯁꯣꯡꯕ ꯎꯃꯪꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯎꯃꯪꯗꯨ ꯀꯣꯏꯁꯤꯜꯂꯛꯂꯕꯗ ꯂꯝꯍꯨꯏ ꯑꯗꯨꯅ ꯆꯦꯜꯂꯛꯄꯗ ꯀꯩ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯝꯍꯨꯏꯅ ꯀꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯃꯥ, ꯃꯤꯌꯥꯝꯅ ꯂꯥꯡꯅꯔꯤꯕ ꯃꯈꯣꯜꯁꯤ ꯇꯥꯔꯕ꯭ꯔꯥ?" ꯀꯩꯅ "ꯇꯥꯏ ꯃꯥꯃꯥ" ꯈꯨꯝꯂꯛꯏ꯫ "ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯒꯦ, ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯌꯨ, ꯌꯥꯑꯣꯡ ꯏꯜꯂꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯏꯇꯨ ꯏꯆꯥ ꯂꯩ, ꯌꯥꯑꯣꯡ ꯏꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯌꯥꯗꯗꯨꯅ ꯆꯦꯟꯕꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯔꯒ ꯅꯝꯗꯨꯅ ꯄꯤꯒꯗꯕꯒꯤ ꯎꯃꯪ ꯑꯁꯤ ꯀꯣꯏꯁꯤꯜꯂꯦ꯫ ꯏꯃꯥꯛꯇꯤ ꯅꯄꯥꯡꯒꯜ ꯅꯊꯧꯅꯥ ꯂꯩꯕ ꯃꯇꯤꯛ ꯃꯄꯥ ꯆꯥꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯧꯕꯤꯔꯣ, ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯕꯤꯔꯣ." ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯗꯨ ꯍꯔꯥꯎꯔꯦ꯫ "ꯅꯤꯡꯊꯧꯒꯤ ꯃꯃꯥꯛ ꯑꯣꯏꯒꯦ, ꯆꯥꯅꯤꯡꯕꯗ ꯆꯥꯒꯦ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯒꯦ ꯈꯜꯂꯦ꯫ ꯃꯥꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯦ꯫ ꯏꯃꯥꯛꯅ ꯌꯥꯅꯤꯡꯂꯕꯗꯤ ꯐꯔꯦ, ꯃꯥꯃꯥ ꯆꯦꯜꯂꯒꯦ, ꯆꯦꯟꯐꯝ ꯇꯥꯛꯄꯤꯔꯣ" ꯍꯥꯏꯔꯛꯄꯗ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯆꯦꯟꯐꯝ ꯑꯗꯨꯗ ꯂꯝꯍꯨꯏꯕꯨ ꯄꯨꯔꯒ ꯎꯃꯪ ꯂꯥꯟꯅ ꯆꯦꯜꯍꯟꯈꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯅ ꯅꯤꯡꯁꯥ ꯃꯄꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯄꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯤꯠ ꯁꯤꯠꯅ ꯇꯝꯂꯦ꯫ "ꯅꯍꯥꯛꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯍꯥꯏꯕꯗ ꯊꯥꯖꯗꯨꯅ ꯑꯄꯪꯕ ꯅꯍꯥꯛꯀꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯀꯩ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ?" ꯍꯪꯂꯛꯄꯗ ꯂꯝꯍꯨꯏ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ "ꯄꯦꯃꯥ,
ꯑꯄꯪ ꯃꯃꯥꯒꯤꯗꯃꯛꯇ ꯑꯁꯤꯡꯕ ꯑꯩꯈꯣꯏꯅ ꯋꯥꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯅꯤꯡꯊꯧꯒꯤ ꯃꯃꯥꯡ ꯑꯣꯏꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯃꯕꯨꯛ ꯊꯟꯅ ꯆꯥꯒꯅꯤ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤꯕ ꯑꯄꯪꯕ ꯀꯩꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯥꯠꯇꯨꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯥꯁꯤꯡ ꯅꯨꯃꯤꯠ ꯃꯁꯤꯡ ꯁꯨꯔꯕꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯆꯥ ꯄꯣꯛꯅꯅꯕ ꯃꯐꯝ ꯄꯤꯔꯣ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯃꯀꯣꯜ ꯁꯥꯕ ꯌꯥꯗꯕꯅꯤꯅ ꯂꯝꯍꯨꯏ ꯂꯥꯕꯅ ꯃꯥꯡ ꯊꯥꯔꯒ ꯑꯃꯣꯝꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯆꯥ ꯄꯣꯛꯐꯝ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯂꯝꯍꯨꯏ ꯂꯥꯕꯗꯨ ꯅꯨꯡꯁꯥ ꯊꯤꯔꯛꯂꯤ꯫ ꯃꯃꯩꯊꯪꯗ ꯀꯩꯒꯤ ꯃꯀꯣꯜ ꯑꯃ ꯊꯦꯡꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯀꯩꯗꯤ ꯃꯀꯣꯜ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯀꯩꯒꯤ ꯃꯀꯣꯟꯗ ꯆꯪꯁꯤꯜꯂꯒ ꯃꯆꯥ ꯄꯣꯛꯂꯤ꯫ ꯂꯝꯍꯨꯏ ꯂꯥꯕꯗꯨ ꯀꯩꯒꯤ ꯃꯀꯣꯜ ꯃꯅꯥꯛꯇ ꯂꯩꯕ ꯀꯤꯗꯨꯅ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯂꯩꯇꯣꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯗꯨ ꯃꯀꯣꯜ ꯇꯥꯅ ꯂꯥꯛꯄꯗ ꯃꯀꯣꯜ ꯃꯅꯨꯡꯗ ꯁꯥ ꯑꯃꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯃꯆꯥꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯑꯩꯒꯤ ꯏꯀꯣꯟꯗ ꯆꯪꯁꯤꯜꯂꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯆꯥ ꯄꯣꯛꯂꯤꯕ ꯁꯥ ꯑꯁꯤ ꯀꯔꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯥ ꯑꯣꯏꯔꯤꯒꯕ? ꯑꯁꯨꯝꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯩꯗꯨ ꯄꯥꯛ ꯍꯦꯛ ꯃꯀꯣꯟꯗ ꯆꯪꯁꯤꯟꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯅ ꯀꯅꯥꯗ ꯍꯪꯂꯒ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯒꯗꯒꯦ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯂꯥꯛꯄꯗ ꯂꯝꯈꯥꯡꯗ ꯌꯣꯡ ꯑꯃ ꯊꯦꯡꯅꯔꯤ꯫ ꯌꯣꯡ ꯍꯥꯏꯕꯁꯤ ꯄꯤꯛꯆꯔꯕꯁꯨ ꯂꯧꯁꯤꯡ ꯁꯤꯡꯕ ꯁꯥꯅꯤ꯫ ꯃꯥꯒ ꯇꯥꯟꯅꯔꯒ ꯑꯁꯦꯡꯕ ꯈꯪꯕ ꯉꯝꯒꯅꯤ ꯈꯜꯂꯗꯨꯅ ꯌꯣꯡꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯪꯁꯤꯜꯂꯦ꯫ ꯏꯆꯦꯜ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯀꯣꯟꯗ ꯀꯅꯥꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯥ ꯑꯃꯅ ꯃꯆꯥ ꯄꯣꯛꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯆꯝꯕ ꯁꯥꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇ꯭ꯔꯕꯗꯤ ꯀꯩ ꯑꯩꯒꯤ ꯏꯀꯣꯟꯗ ꯃꯆꯥ ꯄꯣꯛꯁꯤꯜꯂꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯅ ꯏꯆꯦꯜꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ, ꯑꯩꯁꯨ ꯅꯇꯨꯡ ꯏꯟꯖꯔꯛꯀꯦ꯫ ꯀꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡꯗꯨ ꯌꯥꯕꯤꯔꯦ꯫ ꯐꯔꯦ, ꯌꯦꯡꯉꯨꯔꯁꯤ ꯍꯥꯏꯔꯗꯨꯅ ꯌꯣꯡꯒ ꯀꯩꯒ ꯑꯅꯤ ꯂꯥꯛꯄꯗꯨ ꯀꯩꯒꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯃꯆꯥ ꯄꯣꯛꯂꯤꯕꯤ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯎꯔꯦ꯫ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯜꯍꯟꯈꯤꯒꯗꯒꯦ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯩꯒ ꯌꯣꯡꯒ ꯑꯅꯤꯅ ꯂꯥꯛꯄꯗꯨ ꯂꯩꯇꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯗꯨ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯍꯥꯠꯇꯣꯛꯄꯤꯈꯤꯒꯗ꯭ꯔꯥ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯛꯂꯤ꯫ ꯌꯣꯡꯅ ꯃꯥꯡ ꯊꯥꯔꯒ ꯀꯩꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯀꯣꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯌꯣꯡꯅ ꯀꯩꯒꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯅꯣꯟꯊꯔꯒ ꯆꯦꯞꯊꯗꯨꯅ ꯌꯦꯡꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝ ꯃꯥꯜꯂꯤꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯑꯌꯥꯛꯄ ꯈꯣꯟꯐꯝꯗ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯁꯛꯊꯤꯕ ꯌꯣꯡ, ꯅꯪꯒꯤ ꯅꯆꯥ ꯄꯣꯛꯄꯗꯗꯤ ꯅꯕꯦꯝꯃ ꯑꯩꯅ ꯀꯩ ꯑꯍꯨꯝ ꯄꯨꯗꯨꯅ ꯄꯣꯌꯦꯡꯕ ꯂꯥꯛꯂꯒ ꯉꯁꯤ ꯑꯩꯅ ꯏꯆꯥꯁꯤꯃꯇꯪ ꯄꯣꯛꯄꯗ ꯅꯪꯅ ꯀꯩ ꯑꯃ ꯄꯨꯗꯨꯅ ꯄꯣꯌꯦꯡꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯅꯃꯥꯏꯗꯨ ꯏꯀꯥꯏꯒꯦꯗꯤ ꯈꯟꯗꯅ ꯏꯈꯤ ꯈꯤꯒꯠꯇꯨꯅ ꯑꯩꯕꯨ ꯌꯦꯡꯕ ꯁꯥꯏ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯄꯣꯠꯄꯥꯡꯒ ꯄꯥꯝꯖꯗꯦ꯫ ꯅꯪꯒꯤ ꯄꯣꯠꯄꯥꯡꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯔꯛꯄ ꯂꯝꯍꯨꯏ ꯑꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯣꯡ ꯑꯗꯨ ꯉꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯀꯩꯒꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯤ꯫ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯌꯣꯡꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯗꯨꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯕꯁꯤꯗꯤ ꯁꯥꯁꯤꯒꯤ ꯃꯆꯥ ꯄꯣꯛꯄꯒꯤ ꯄꯣꯌꯦꯡꯕꯒꯤ ꯄꯣꯌꯦꯡꯄꯣꯠ ꯑꯣꯏꯅ ꯑꯩꯕꯨ ꯄꯨꯔꯛꯄ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯈꯜꯂꯨꯔꯒ ꯀꯩꯗꯨ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯌꯣꯡ ꯑꯗꯨ ꯍꯥꯠꯀꯗꯕꯒꯤ ꯉꯪꯂꯛꯂꯤ꯫ ꯀꯩꯒꯤ ꯑꯁꯥꯎꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯌꯣꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎ ꯑꯃꯗ ꯆꯣꯡꯈꯠꯂꯒ ꯎꯇꯣꯟꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨ ꯁꯥꯎꯅꯤꯡꯕꯗ ꯃꯀꯣꯏ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯞꯇꯨꯅ ꯉꯪꯂꯗꯨꯅ ꯃꯀꯣꯜ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ꯫ ꯀꯩꯅ ꯆꯠꯈ꯭ꯔꯕꯗ ꯂꯩꯇꯣꯡꯗ ꯐꯝꯂꯒ ꯀꯨꯝꯃꯩ ꯌꯦꯡꯂꯤꯕ ꯂꯝꯍꯨꯏ ꯂꯥꯕꯗꯨ ꯀꯨꯝꯊꯔꯒ ꯀꯩꯒꯤ ꯃꯀꯣꯜ ꯇꯝꯅ ꯂꯥꯛꯂꯒ ꯍꯣ ꯕꯦꯝꯃ ꯁꯛꯍꯦꯟꯕꯤ, ꯄꯨꯛꯐꯕꯤ, ꯊꯣꯔꯛꯑꯣ ꯂꯥꯎ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯧꯊꯣꯛꯂꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯍꯥ ꯄꯦꯃ, ꯅꯍꯥꯛ ꯑꯁꯤ ꯅꯁꯛ ꯐꯖꯕ ꯅꯇꯧ ꯂꯩꯕꯗ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯅꯕꯨꯗꯤ ꯅꯧꯔꯧꯁꯤꯡ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯕꯗꯨ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯅꯍꯥꯛ ꯑꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯂꯝꯍꯨꯏ ꯂꯥꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯍꯥꯏꯅ ꯊꯥꯒꯠꯄ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯝꯍꯨꯏ ꯑꯃꯣꯝꯗꯨ ꯍꯔꯥꯎꯗꯨꯅ ꯃꯀꯣꯟꯗ ꯆꯪꯈ꯭ꯔꯒ
ꯃꯆꯥꯛ ꯀꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫